ꯀꯔꯤꯒꯤꯗꯃꯛꯇꯅꯣ ꯁꯤꯒꯤ ꯆꯥꯅꯕꯒꯤꯗꯒꯤ ꯁꯨꯝ ꯍꯟꯊꯅꯕꯒꯤ ꯏꯁꯨ ꯑꯃ ꯂꯥꯛꯄ ꯍꯧꯖꯤꯛꯅ ꯃꯈꯣꯏ ꯃꯥꯒꯤ ꯃꯥꯡ ꯇꯥꯛꯈꯤꯕꯁꯤꯒꯤ ꯀꯝꯄꯦꯟꯁꯦꯁꯟ ꯄꯤꯕꯗ ꯑꯃꯨꯛ ꯍꯟꯊꯕꯒꯤ ꯋꯥꯐꯝ ꯑꯃꯨꯛ ꯂꯥꯛꯇꯨꯅ IDBꯁꯤꯡꯒꯤ ꯑꯃꯨꯛ ꯄ꯭ꯔꯣꯇꯦꯁ ꯏꯍꯧ ꯑꯃ ꯂꯥꯛꯄꯒꯤ ꯃꯑꯣꯡꯗ ꯂꯩꯔꯤ ꯁꯨꯃꯥꯏꯅ ꯑꯩꯈꯣꯏ ꯂꯩꯉꯥꯛꯅ ꯌꯦꯡꯕ ꯃꯤꯠꯌꯦꯡꯁꯤ ꯀꯃꯥꯏꯅ ꯌꯦꯡꯕꯤꯌꯨ ꯑꯣꯖꯥ ꯑꯝꯇ ꯊꯝꯕꯤꯌꯨ ꯍꯧꯖꯤꯛ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕ ꯋꯥꯐꯝꯅꯤ ꯍꯧꯖꯤꯛ ꯊꯦꯡꯅꯔꯤꯕ ꯀꯩꯅꯣꯁꯤ ꯑꯩꯈꯣꯏꯅ 2023ꯒꯤ ꯃꯦ 3ꯗꯒꯤ ꯊꯣꯛꯂꯛꯈꯤꯕ ꯏꯔꯥꯡꯗꯨꯗꯒꯤ ꯀꯅꯥꯝꯇ ꯃꯔꯥꯜ ꯂꯩꯇꯕ ꯍꯋꯥꯏ ꯍꯤꯡꯅꯅꯕꯒꯤꯗꯃꯛꯇ ꯁꯦꯠꯂꯤ ꯆꯥꯔꯤꯕ ꯃꯁꯥꯗ ꯊꯣꯡꯉꯤꯕ ꯐꯤꯗꯨꯒ ꯅꯠꯇꯅ ꯑꯇꯩ ꯀꯔꯤꯝꯇ ꯄꯥꯏꯗꯅ ꯂꯣꯏ ꯂꯥꯟꯖꯦꯟꯅꯔꯒ ꯂꯥꯛꯏꯕ ꯃꯤꯌꯥꯝꯗꯨꯒꯤ ꯀꯩꯅꯣ ꯄꯨꯟꯁꯤꯁꯤꯕꯨ ꯀꯔꯤꯃꯠꯇ ꯂꯩꯇꯕꯗꯧꯅ ꯈꯜꯂꯀꯥꯟꯗ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯉꯥꯡ ꯉꯥꯏꯍꯥꯛ ꯂꯩꯔꯒ ꯑꯃꯉꯥꯡ ꯇꯧꯔꯤꯕ ꯉꯁꯤ ꯐꯥꯎꯕꯗ ꯆꯞ ꯆꯥꯕ IDPꯁꯤꯡ ꯑꯁꯤꯒꯤ ꯃꯣꯏꯒꯤ ꯍꯤꯡꯅꯅꯕꯒꯤ ꯄꯤꯔꯤꯕ ꯆꯥꯛꯊꯨꯡ ꯉꯁꯥꯏꯒꯤ ꯁꯤ ꯐꯥꯎꯕꯗ ꯆꯥꯡ ꯅꯥꯏꯅ ꯄꯤꯗꯕꯒꯤ ꯋꯥꯐꯝ ꯃꯌꯥꯝ ꯑꯃ ꯂꯩꯈ꯭ꯔꯦ ꯃꯇꯝ ꯑꯃꯗ ꯅꯣꯡꯃꯒꯤ ꯂꯨꯄꯥ ꯃꯔꯐꯨ ꯄꯤꯔꯝꯕꯒꯤ ꯄꯣꯠ ꯀꯩꯅꯣ ꯇꯧꯈꯤꯗ꯭ꯔꯦ ꯅꯍꯥꯟꯋꯥꯏ ꯑꯗꯨꯒ ꯍꯟꯗꯛ ꯄꯨꯟꯅ ꯂꯨꯄꯥ 100 ꯁꯥꯏꯌꯦꯅ ꯍꯥꯏꯔꯦ 100 ꯁꯥꯕꯗꯒꯤ ꯂꯥꯁꯇ ꯃꯃꯩꯊꯪꯗ ꯂꯨꯄꯥ 34 ꯍꯥꯏꯕ꯭ꯔꯥ ꯀꯩꯅꯣꯒꯤ ꯐꯤꯕꯝꯗ IDPꯁꯤꯡ ꯑꯁꯤ ꯀꯔꯦꯝꯅꯕꯒꯤ ꯃꯑꯣꯡꯗ ꯇꯧꯔꯛꯄ ꯑꯁꯤꯗ ꯉꯁꯥꯏꯒꯤ IDPꯁꯤꯡꯁꯦ ꯁꯥꯎꯕꯨ ꯁꯥꯎꯃꯟꯗ꯭ꯔꯦ ꯍꯥꯏꯕꯒꯤ ꯄꯣꯠꯇꯨꯅꯤ ꯐꯤꯕꯝꯗꯨꯅꯤ ꯑꯩꯅ ꯎꯖꯕꯗ ꯍꯧꯖꯤꯛꯁꯤ ꯇꯧꯔꯤꯁꯤꯗ ꯍꯦꯛꯇ ꯑꯗꯨꯒ ꯂꯩꯔꯤꯕ IDPs ꯃꯌꯥꯝꯁꯤꯁꯨ ꯍꯦꯛꯇ ꯌꯥꯔꯅꯤ ꯃꯣꯏꯁꯦ ꯔꯤꯁꯤꯚꯤꯡ ꯑꯦꯟꯗ ꯂꯩꯕ ꯑꯩꯈꯣꯏ ꯒꯚꯔꯟꯃꯦꯟꯠꯅ ꯇꯧꯔꯤꯕꯉꯩ ꯃꯣꯏꯗꯤ ꯃꯌꯨꯝ ꯃꯀꯩ ꯂꯩꯇ꯭ꯔꯕꯅꯤ ꯃꯣꯏ ꯂꯥꯟꯖꯦꯟꯅꯔꯕꯅꯤ ꯁꯤꯗꯩꯁꯤꯗ ꯀꯩꯅꯣ ꯇꯧ ꯂꯩꯔꯕꯅꯤ ꯃꯣꯏ ꯑꯗꯨꯅ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯑꯩꯈꯣꯏꯒꯤ ꯒꯚꯔꯟꯃꯦꯟꯠꯁꯤꯅ ꯇꯧꯔꯤꯕ ꯃꯈꯩ ꯃꯣꯏ ꯑꯗꯨꯝ ꯌꯥꯖꯔꯗꯕꯅꯤ ꯍꯥꯏꯕꯒꯤ ꯑꯦꯇꯤꯆꯨꯠ ꯑꯃꯗ ꯇꯧꯕꯗꯧꯅ ꯇꯧꯏ ꯃꯁꯤ ꯌꯥꯝ ꯐꯠꯇꯦ ꯀꯔꯤꯗꯧꯕꯒꯤ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯁꯤꯒꯤ IDPꯁꯤꯡ ꯑꯁꯤꯒꯤ ꯃꯌꯨꯝ ꯃꯀꯩ ꯁꯥꯕꯒꯤ ꯀꯔꯤꯒꯤ ꯃꯥꯒꯤ ꯃꯐꯝ ꯑꯗꯨꯒ ꯀꯩꯗꯧꯕꯒꯤꯗꯃꯛꯇ ꯃꯁꯤꯒꯤ ꯆꯪꯒꯗꯕ ꯃꯥꯒꯤ ꯃꯔꯩꯀꯥꯏ ꯃꯌꯨꯝ ꯀꯩꯅꯣꯁꯤꯡꯗ ꯄꯨꯁꯟꯅꯕ ꯑꯩꯈꯣꯏꯒꯤ ꯍꯣꯠꯅꯗ꯭ꯔꯤꯕꯅꯣ ꯑꯗꯨꯒ ꯆꯞ ꯆꯥꯕ ꯒꯚꯔꯟꯃꯦꯟꯠꯀꯤ ꯑꯣꯏꯕ ꯐꯤꯔꯦꯞ ꯑꯃ ꯍꯧꯖꯤꯛ ꯐꯥꯎꯕꯗ ꯂꯩꯇꯕꯗꯧꯅ ꯇꯧꯔꯤꯁꯦ ꯃꯁꯤ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯕꯨ IDPꯁꯤꯡꯒꯤ ꯄꯨꯟꯁꯤꯕꯨ ꯀꯩꯁꯨ ꯂꯩꯇꯗ ꯃꯤꯑꯣꯏꯕ ꯑꯃꯗ ꯌꯦꯡꯒꯗꯕ ꯃꯤꯠꯌꯦꯡꯗ ꯌꯦꯡꯗꯕꯒꯤ ꯃꯗꯨꯒꯤ ꯃꯁꯛ ꯑꯗꯨ ꯎꯠꯊꯣꯔꯛꯄꯅꯤ ꯍꯥꯏꯗꯅ ꯑꯩ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ꯫